ꯀꯩꯅꯣꯗꯣ ꯃꯅꯨꯡꯗꯣ ꯁꯨꯃꯥꯏꯅ ꯀꯟꯊꯣꯛꯑꯒ ꯎꯐꯨꯟ ꯌꯥꯎꯔꯝꯒꯅꯦꯕ ꯁꯤꯒꯤ ꯕꯦꯒꯁꯤ ꯑꯣꯏꯅ ꯑꯁꯤꯗ ꯍꯥꯞꯄꯅꯤ ꯏꯌꯥꯔ ꯕꯦꯒꯇ ꯑꯗꯨꯗꯤ ꯏꯌꯥꯔ ꯕꯦꯒꯇꯣ ꯑꯗꯨꯗꯣ ꯂꯧꯊꯣꯔꯛꯑꯣ ꯑꯗꯨꯗꯣ ꯂꯧꯊꯣꯔꯛꯑꯣ ꯂꯥꯛꯇꯅ ꯍꯧꯖꯤꯛꯀꯤ ꯁꯥꯏꯕꯗꯣ ꯑꯗꯨ ꯁꯥꯏꯔꯛꯑꯣ ꯄꯨꯡ 3:30 ꯑꯩꯁꯦ ꯃꯦꯀꯞꯁꯦ ꯊꯣꯛꯂꯛꯄꯗꯒꯤꯅ ꯇꯨꯝꯃꯁꯦ ꯌꯥꯗꯗꯅ ꯐꯝꯅ ꯂꯩꯔꯦ ꯏꯁꯥꯁꯦ ꯍꯥꯏ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯃꯨꯛꯆꯔꯤ ꯅꯨꯡꯗꯥꯡ ꯑꯃꯝꯕꯗꯒꯤ ꯑꯣꯏꯅ ꯍꯧꯔꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯗꯗꯅ ꯑꯍꯤꯡꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯍꯣꯏꯅꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯑꯍꯤꯡꯕꯨꯗꯤ ꯄꯨꯔꯥ ꯑꯍꯤꯡ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯁꯨ ꯄꯨꯡ 3:30 ꯑꯩꯁꯦ ꯃꯦꯀꯞꯁꯦ ꯊꯣꯛꯂꯛꯄꯗꯒꯤꯅ ꯇꯨꯝꯃꯁꯦ ꯌꯥꯗꯗꯅ ꯐꯝꯅ ꯂꯩꯔꯦ ꯏꯁꯥꯁꯦ ꯋꯥꯈꯜꯁꯦ ꯃꯑꯣꯡ ꯈꯟꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕꯝ ꯈꯪꯗꯦꯕꯀꯣ ꯑꯗꯨꯗꯒꯤ ꯇꯨꯝꯕꯁꯨ ꯌꯥꯎꯟꯕ ꯇꯧꯕ ꯈꯣꯠꯄꯗꯣ ꯍꯤꯞꯄꯗꯣꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯑꯩꯁꯦ ꯍꯧꯒꯠꯂꯒ ꯐꯝꯅ ꯂꯩꯔꯦ ꯇꯨꯝꯕ ꯌꯥꯗꯗꯅ ꯁꯤꯗ ꯃꯄꯥ ꯃꯆꯥ ꯇꯨꯝꯃꯤ ꯑꯗꯣ ꯃꯝꯗꯤ ꯃꯝꯃꯦꯀꯣ ꯑꯗꯒꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯕꯁꯤꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃ ꯂꯧꯒꯦꯗꯅ ꯂꯧꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯔꯥꯡꯗꯣ ꯑꯩꯅ ꯑꯍꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯄꯨꯡ 3:30 ꯃꯦꯀꯞꯁꯦ ꯊꯣꯛꯄꯁꯤꯅ ꯁꯨꯝ ꯇꯨꯝꯕ ꯌꯥꯗꯕꯁꯤꯅ ꯁꯨꯝ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯄꯨꯡ 5 ꯐꯥꯎꯕ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯤ ꯍꯥꯏꯐꯦꯠ ꯎꯏꯊꯔꯝꯃꯦ ꯑꯗꯒꯤ ꯑꯗꯨꯝ ꯑꯦꯂꯥꯔꯝ ꯊꯝꯕꯅꯤꯅ ꯑꯦꯂꯥꯔꯝꯃꯨꯛ ꯈꯣꯡꯉꯛꯑꯦ ꯑꯉꯥꯡꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯅꯤ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯍꯧꯒꯠꯂꯦ ꯄꯨꯡ 3:30 ꯑꯗꯨꯃꯥꯏꯅ ꯍꯦꯜꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯧꯒꯠꯂꯦ ꯑꯗꯣ ꯑꯗꯨꯃꯥꯏ ꯍꯧꯒꯠꯇꯅ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯟꯗꯅ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯇꯤꯐꯤꯟ ꯄꯤꯅꯕ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯝ ꯊꯦꯡꯅꯤꯡꯒꯦ ꯍꯧꯖꯤꯛ ꯄꯨꯡ 9:30 ꯃꯥꯄꯟ ꯇꯥꯗꯣꯔꯦ ꯍꯧꯖꯤꯛ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯑꯗꯨ ꯉꯥꯛꯇꯪ ꯄꯣꯊꯥꯅꯤ ꯏꯁꯥꯁꯦ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯗꯗꯤ ꯌꯥꯔꯔꯣꯏ ꯏꯁꯥꯁꯤꯅ ꯋꯥꯏ ꯁꯛꯀ ꯐꯤꯕꯝꯒꯁꯦ ꯌꯥꯗ꯭ꯔꯦꯗ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯁꯨ ꯌꯥꯝ ꯋꯥꯏ ꯇꯨꯝꯕ ꯌꯥꯗꯗꯅ ꯋꯥꯈꯜꯁꯦ ꯄꯪꯈꯟꯇ ꯈꯟꯕ ꯑꯗꯨꯝ ꯍꯦꯛ ꯈꯟꯈ꯭ꯔꯒꯗꯤ ꯂꯦꯞꯇꯕ ꯈꯟꯕꯁꯦ ꯂꯦꯞꯄꯁꯨ ꯌꯥꯗꯕ ꯑꯗꯨꯁꯨ ꯑꯐꯕ ꯋꯥꯈꯜ ꯅꯠꯇꯦ ꯑꯗꯨꯝ ꯀꯔꯤ ꯈꯪꯗꯦꯗ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯀꯔꯤ ꯋꯥꯈꯜ ꯍꯥꯏꯗꯤ ꯃꯑꯣꯡ ꯋꯥꯈꯜꯁꯤꯒ ꯑꯗꯨꯝ ꯃꯣꯕꯥꯏꯜꯁꯤꯒ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯎꯔꯃꯤꯅ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯟꯅ ꯂꯩꯔꯒ ꯑꯗꯨꯅ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯈ꯭ꯔꯒꯗꯤ ꯇꯨꯝꯕ ꯍꯤꯞꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯎꯟꯕ ꯑꯗꯨꯝ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯅꯁꯨ ꯇꯨꯝꯕꯁꯨ ꯌꯥꯗꯕꯒ ꯑꯗꯒꯤ ꯋꯥꯈꯜꯁꯨ ꯃꯑꯣꯡ ꯈꯟꯕꯒ ꯑꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯊꯛꯇ ꯁꯤꯁꯦ ꯊꯥꯔꯤꯌꯥꯗ ꯊꯝꯃꯤꯕ ꯃꯌꯥꯝꯁꯦ ꯎꯕ꯭ꯔꯁꯦ ꯑꯁꯤꯁꯤꯒ ꯐꯤꯅ ꯌꯣꯝꯁꯤꯟꯅ ꯊꯝꯃꯤꯁꯦ ꯁꯤ ꯏꯌꯥꯔ ꯕꯦꯒꯅꯦꯕꯀꯣ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯦꯒ ꯃꯆꯥꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯁꯤꯁꯦ ꯃꯅꯨꯡꯗꯒꯤ ꯕꯦꯒ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯕꯅꯦꯕꯀോ ꯑꯗꯨ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯑꯗꯨꯗꯣ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯑꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯑꯒ ꯊꯝꯃꯅꯤ ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯒꯤ ꯑꯁꯤꯁꯤꯒ ꯃꯈꯨꯝ ꯀꯩꯀꯥ ꯕꯦꯀꯥꯔ ꯑꯃ ꯊꯤꯔ ꯌꯦꯡꯕꯗ ꯊꯥꯡꯒꯠꯅ ꯊꯝꯃꯤꯁꯦ ꯑꯥꯗꯩꯁꯤꯅ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯌꯣꯝꯃꯛꯄꯒꯤꯅꯦꯕꯀꯣ ꯄꯣꯠ ꯆꯩ ꯌꯣꯝꯃꯛꯈꯤꯕꯒꯤꯅꯦꯕ ꯁꯤꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯀꯩ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯒ ꯑꯗꯨꯝ ꯊꯝꯃꯕ ꯍꯌꯦꯡ ꯑꯃꯨꯛ ꯃꯊꯧ ꯇꯥꯔꯅꯤ ꯑꯁꯤꯅ ꯀꯣꯟꯁꯦ ꯑꯁꯤꯁꯨ ꯊꯝꯗꯣꯏꯅꯤ ꯌꯥꯟꯗ꯭ꯔꯤ ꯁꯤꯁꯨ ꯌꯥꯟꯁꯤꯟꯗꯣꯏꯅꯤ ꯆꯥꯛꯈꯨꯝꯗ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨ ꯒꯨꯂꯤ ꯆꯥꯔꯅꯤ ꯂꯥꯛꯑꯣꯅꯦ ꯉꯁꯤꯗꯒꯤꯗꯤ ꯁꯨꯇꯤꯁꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯑꯗꯨꯝ ꯃꯥ ꯂꯧꯊꯖꯔꯅꯤ ꯉꯁꯤꯗꯒꯤ ꯂꯧꯊꯔꯒ ꯑꯗꯨꯝ ꯇꯂꯥꯕꯤ ꯇꯧꯁꯟꯅ ꯊꯝꯃꯒꯦ ꯇꯌꯥꯔꯤ ꯇꯧꯅ ꯂꯩꯔꯒꯦ ꯍꯥꯏꯗꯤ ꯇꯝ ꯉꯝꯗꯦꯅꯀꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯛꯇꯥꯗ ꯍꯥꯏꯗꯤ ꯑꯣꯏꯅ ꯑꯦꯗꯃꯤꯠ ꯇꯧꯔꯣꯕꯨ ꯍꯥꯏꯔꯁꯨ ꯑꯗꯒꯤ ꯑꯗꯨꯝ ꯍꯥꯏꯕ ꯉꯝꯗꯦꯅꯀꯣ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯀꯩ ꯑꯣꯏꯔꯛꯄꯁꯨ ꯄꯦꯟ ꯑꯣꯏꯔꯁꯨ ꯑꯛꯇꯥꯗ ꯐꯠ ꯂꯥꯎꯅ ꯁꯨꯝ ꯇꯥꯞ ꯄꯥꯏꯅ ꯕꯦꯒꯇꯣ ꯄꯨꯔꯒ ꯆꯠꯄꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯔꯦꯗꯤꯗ ꯂꯩꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯁꯨꯝ ꯇꯧꯁꯜꯂꯅꯤ ꯏꯌꯥꯔ ꯕꯦꯒꯇꯣ ꯑꯗꯨꯗꯣ ꯂꯧꯊꯣꯔꯛꯑꯣ ꯑꯗꯨꯗꯣ ꯂꯧꯊꯣꯔꯛꯑꯣ ꯃꯈꯥꯗꯤ ꯐꯖꯅ ꯃꯣꯠꯂꯦ ꯀꯨꯏꯅ ꯌꯣꯝꯁꯤꯟꯅ ꯊꯝꯃꯤꯅꯤꯅ ꯌꯥꯎꯔꯣꯏ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯗꯣ ꯁꯤꯄꯤꯔꯣ ꯑꯗꯨ ꯁꯤꯅ ꯑꯗꯨꯝ ꯇꯧꯔꯣ ꯑꯁꯤ ꯑꯣꯏꯅ ꯄꯨꯔꯁꯤ ꯑꯗꯨꯗꯣ ꯃꯟꯁꯨ ꯃꯜꯂꯕꯅꯦ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯕꯦꯒꯁꯤ ꯑꯣꯏꯅ
ꯑꯁꯤꯗ ꯍꯥꯞꯄꯅꯤ ꯆꯥꯎꯃꯟꯕ꯭ꯔꯥꯅꯦ ꯁꯤ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯁꯤ ꯅꯨꯡꯁꯥꯗ ꯉꯥꯏꯍꯥꯛꯇꯪ ꯐꯧꯗꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯨꯛ ꯄꯣꯠꯄ ꯀꯩꯀꯥ ꯄꯨꯔꯛꯈꯤꯕ ꯁꯨꯒꯤꯗ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯕꯦꯒꯁꯤ ꯑꯣꯏꯅ ꯄꯨꯔꯅꯤ ꯌꯥꯝꯅ ꯆꯥꯎꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯏꯪꯊꯝꯊꯥꯅꯤꯅ ꯐꯤ ꯑꯂꯨꯝꯕꯁꯤꯡꯗꯨ ꯍꯥꯞꯄꯛꯄꯗ ꯑꯗꯨꯝ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯊꯟꯈꯤꯅꯤꯕꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯕꯦग ꯃꯆꯥꯁꯤꯡꯗꯣ ꯑꯩ ꯑꯍꯥꯟꯕ ꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯆꯠꯂꯨꯕ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯂꯧꯔꯛꯈꯤꯕꯅꯤ ꯑꯁꯤꯁꯦ ꯄꯣꯠꯁꯦ ꯍꯥꯞꯐꯝ ꯂꯩꯇꯦꯗꯅ ꯅꯨꯡꯁꯥꯗ ꯉꯥꯏꯍꯥꯛ ꯐꯧꯗꯣꯛꯄꯤꯌꯦ ꯃꯃꯥꯡꯗꯣ ꯀꯩꯅꯣꯗꯣ ꯃꯅꯨꯡꯗꯣ ꯁꯨꯃꯥꯏꯅ ꯀꯟꯊꯣꯛꯎꯕ ꯎꯐꯨꯟ ꯌꯥꯎꯔꯝꯒꯅꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯁꯦ ꯆꯥꯎꯖꯔꯕꯅꯤ ꯆꯔꯥ ꯑꯃꯗꯤ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯃꯨꯛꯀ ꯆꯔꯥ ꯑꯃ ꯆꯥꯕꯒꯤ ꯍꯦꯛꯑꯅꯤ ꯆꯥꯎꯖꯔꯝꯃꯤ ꯃꯌꯥꯝ ꯑꯃ ꯆꯥꯎꯖꯔꯝꯃꯤ ꯁꯤ ꯐꯖꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝ नमाए मोटर साइरी अब तो साइड होएगा मम्मी मना हुआ ना मोटर कन साइड चाने यार इतना मोटर से ngau ga si bu cha se ne cha mu da changang ga motor se ga chaloi se le aina ma gi sak sai ba sak sem tang jing han nge to अब तक साइड हो माय रोब तो मम्मी मना से ना जी की साइड ba तो साइड हो ding का नमक का आवेंदा kan nam janingi sai gitu sai đâu bà nắm rồi em một tuần sẽ nắm mình nhỉ một tuần này nắm mình apa kan hai ini aji usal lah rồi ai mau nih sih sai gì vậy tao rồi đó 5 giờ rồi kita